Saparmainada sangsiluba Sengmaidagi Maitai ama pulisna kanba ngamkhre masagi sayi hompurom suraba Sengmai makhalaikai ahalama Kuki singna namna khundaba Saparmaida sangsilubada Kuki singna pharaga thamlambadagi pulisna matam chana kanba ngamkhre pulisna kalhauraba mioi adugi maming yumjau angom kawi mahak leikidraba angangjau angongi machanupani haidi mahakna Saparmairomda sangsilubadugi maramdi hidak leibani haina fongdorakki masigi sumathakda mahakna sangsiluba mafam adu sangba yadaba Kukigi mafamni haiba khangdabra haina Kuki singna namlaga थादोरकपा वीडियो फुटेज अमदा पल्ली अदुमकु महाक असि अना थोहंदना पुलिसदा खुसिनारकी हाइरी KCP की केडर अहुम मिसेल ने हाइना पार्टी असिना लाउथोक्रे KCP की केडर अहुम मिसेल ने हाइना कांगलेपाक कम्युनिस्ट पार्टी KCP की डिपार्टमेंट ऑफ इंफॉर्मेशन एंड पब्लिसिटी की मेंबर इंचार्ज एस मंगालना खुदेक पीदुना थादोरकपा सेरोल अमना फोंदोरगली सेरोल असिना हाई पार्टी दगी मिसेल ओइख्रबा मियोइ खरना मरानाय ओइना खुदपु सेमदुना लुपकी मिंगदा मियामदगी सेनखाई थुंखाई चथरे हाइबगी पाउ फंगले जिरिबाम पुलिस स्टेशन की मनुंग चनबा मोनबुंगदगी खुमन थेम चिंगलाई अतोबा मिंग उमाकांता सही कुंठा तरुक निंगथौखोंग मयाई लेकाइदगी पुखरमबम तोमथिन अतोबा मिंग नाउतोन चही कुनमंगा अमसुंग वांगोई पुलिस स्टेशन की मनुंग चनबा इरोम मैजराव मयाई लेकाइदगी सोइबम फिरेपा अतोबा मिंग बारगिल चही कुलहुमदोइदा मियामना मखल अमतगी मतेंग पांगबिगनु पार्टी की ओइना अनौबा लेटर हेड अमा सिजिनरगनी हाइरी यामना थमोई काइबा थौदोकनी ngasi ayukta sekunda leiba yumgi dalandagi takiba angang ama laikhidre hairi ningthau laisembagi blood line da karem kathainabagi police da complaint tawkhre Imphal gi Kabo lekai Sanaton Mitai Kauba Amana Rajya Sabha gi MP su oiriba ningthau laisema Sanajaoba gi bloodline da karem kathaina ba yauna mingchat theningai oiba wafam kaya social media da thagalakkibaga mari leinana January mioi asi faduna logi oiba thabak lokhanaba MPSC gi PSM Sidat Luangna Imphal Police Station gi office da written complaint ama file tawkhre Imphal iski osida file tawkiba written complaint aduda makhatana yauribana Arambai Tengol asi Maharathi private army ni haina maral chiribasi yumpham yaude mahangna Arambai Tengol ga loinariba asti indigenous cultural group amabu encouragement tawba khaktani political choice ama haibasi mioi adugi hakni amasung state ki interest ta thabak tawnabagi damakta warep aduni Ningthau laisema Sanajaoba MP ama oina state asigi interest ta parliament ki floor da issue kaya puthokre Masigi mathakda IDP singbu lepa leitana khunda leita hanaba honari maram aduna mioi amana MP asigi mathakda siriba maral sing asi yumpham yaude public figure amagi character bukana gumba amana mingsathia naba honabagi thawongsi yahalloidabani maram aduna chenariba mioi asigi mathakda FIR lakhatuna para tambigadabani right to expression asi kana gumba amana magi penaba haibadunate Maramaduna logi matung ina mara lainaba miyo edu phagadabani hairi Popular government amal lakani haibegi asa ude BJP na Manipur mangnaba tawba natana atai kari mata tawde haina Congress na phongdokre State asigi haudik oidiba phibam asida popular government amal lakani haiba BJP gi di asa amata ude BJP na Manipur mangnaba tawba natana atai kari mata tawde haina MPCC gi president K Megas Chandra na phongdokre ngasi MPCC na sinduna lebak asigi prime minister oirambal laikhidraba Rajiv Gandhi gi marfu mathoi suba mapokumon thauranga mari leinana Congress Bhavan na pangthokiba lusingba asigi mapamda ikai khumnaba utpa amasung communal harmony amasung national integrity da yumpham oiraga Imphal city gi kendra taret phauduna chatkiba bike rally amaga mari leinana MPCC gi president K Megas Chandra na wafam asti phongdokladuna makhata na haikhibada Manipur gi haudik oiriba phibam asida BJP dagi asama ta ude makhoi gi leader sonba unity leitaba administration heitabadagi leibak asti kangkhong chaihanba financial crisis thokhanba law and order gi phibam da ka hena soksil haliba kaya asigi maru hunba natana BJP dagi asama ta tawningai leite ngai hak leiraga ama hai tawduna leire Congress ki mathakda BJP na siriba maral adudi blame game ni oiroidaba choirol ni haina phongdoki Thauram aduga mari leinana CLP gi leader so oiriba
former Chief Minister O Ibobina Fongdokibada, Lekhidaba Rajiv Gandhi Asti, Lebak Asida Kwaidagi Naha Oina Prime Minister Oidam Kibami Sakamani, Mahangna Hinglingai Matamda Lebak Asida Masagi Sahi, Taranipan Suraba Yusting, Bot Hadaba Yabagi Hak Adu Piramki, Mahangna Miyamgi Amasung Lebak Kidamag Yaifanaba Tauram Kiba Tabak Sing, Haibada Loiba Nairoi, Mahangna Hinglingai Matamda Nupi Sing the Ahenba Sakti Pinaba Masung, IT sector Mapung Fana Chaukan Hanba Tabakaya Sutauramki Haina Singtaki. Diamond TV Wahong Radio na lupalising yangkay mating pangkre. Wahong Radio amadi Diamond TV gi face to face tauramda ningombam Hemanta Kumar gi punsi warida yumpam oiba tauram ama sandoktuna Wahong Radio tabiba amadi Diamond TV yengbiba singna Diamond Donors team ga khochanaduna ningombam Hemanta Kumar gi wild kati pausegi khongchat asigi damag pungning thawat poina lupalising yangkay khusinaki. Wahong Radio amadi Diamond TV gi managing director James hykhre na thoram adu da haiki seminar journalist ama oibata natana lebaki thoram kayada sarugya duna lagli by Hemanta Kumar na pothokli ba nungthel gi paute wild kati bupuning thawat poina angamba senpham karamating pangbani jauna mateng pangnaraki bastingi manungda mitai nongsa team imagi sorojini Australia dagi sarobala Kuwait dagi lintoy USA dagi gokul doba kuraizam Diamond Donors Wahong Radio amadi Diamond TV tari yengbiriba singni. Juntagi airstrike Mausida angang yauna mioi kunthra sikre. Myanmar gi junta lanmina Kareni state ki Mausi township da land gi plancing sizinaduna nongthakta gi landabada mioi kunthra sire hairi. Paugi source amagi matung ina junta lanmina fighter jet plancing sizinaduna haukiba nomaijing numita Mausida leiba khulsingda airstrike kaya chathaki Mausida leiba Pasong township asi Konigi pothok tin amasong Tiuten marang kaina phangba mafam ama oibata natana haukiba January dagi Kareni Resistance Force ngi apunba khutpu amana khudum chanduna lakibani Konigi pothok sing marang kaina phangliba mafam asi amuk hana rebel singi makhutagi handongnaba Myanmar junta lanmina Thasigi tang tara taretagi hauduna mafam asida anirak hana nongthaktagi landakhre maduda mioi kunthani toi hatkibaga loinana mioi manga na asopan nangki hairi Sikraba mioi sing adugi manungda angang yauna nupi nipan nupa kunmari yauri tamthina soklaba mioi nipan su yauri hairi Manipur asi Myanmar romdagi pusilakpa narcotics ki polam sing puthok pusin tawbada transit point ama oiri haina Om Prakash na phungdokre Bharat ka yumthangnana leiriba Myanmar military junta kop matungdagi region asida opium thabagi sang hengalagli amadi Narcotics ki polam sing puthok pusin tawbada Manipur asi transit point ama oiri masina maram oiraga state asigi kunaida sauna akaiba pirakle haina Manohar Parrikar Institute of Defense and Analytics ki research fellow Dr. M. Prakash Das na phongdokre wapam asing asi IGAR sauna senduna geopolitical development in Myanmar and its effects on Indo-Myanmar border with special focus on Manipur haiba hiramda pangthokiba Assam Rifles Manipur University guest lecture da lecture piraduna mahangna phongdokibani Manipur University ki vice chancellor court holda pangthokiba thoram aduda Assam Rifles ki director general lieutenant Vikas Lakera IGAR South ki makok thongba official ting senior journalist amadi Manipur University ki mahiroi kayana sarug yaki thoram adugi matangda lecture piraduna Manohar Parrikar Institute of Defense and Analysis ki research follow Dr. M. Prakash Das nahai kumda lising aniga kunmathoida Myanmar junta kop laklaba matungda opium thabagi sang asi sada taranipan hengatki datagi matung ina ekar lak amaga lising tarataru ki sangda opium farm sing area hengalaki loinana lising ani kulhumdoi phawbada chada kunthra taruk hengalaki hairi drug trafficking khangnatana Myanmar da security establishment gi leiba awatpa asina lonaya daba khusukulai yonthok yonsin gi sangsu hengalakli haiki Mahangna makhata na hai Myanmar military junta ko matungda junta military da support tawba kanglup amadi rebel kanglup da support tawba insurgent group kaya thorakpana makhoi gi interest sing asi Indo-Myanmar border oiriba Manipur da akaiba pirakpani matang asiwaida Indiana thokliba irang asida geopolitics amadi foreign politics ki wafam tongana thamduna non-state actor singbu sakhangbagi thabak asi lepkadabani haina su phongdoki